Inner Manipur Parliamentary Constituency ki MP Dr. Angomcha BIMOL AKOIJAM na Parliamenta WASHAK LOUKHIBA CHAHI MAPUNG PHARAKPAGI NINGSHING THOURAM gi SHARUK ama OINA ngasi IMPHAL East District ki ARAPTI LEIKAI Community Hall da Nongmagi Oiba Free Dental Camp Amadi AYUSHMAN BHARAT Health Account Abha gi Matang da Awareness Program ama Pangthok-Khre ARAPTI LEIKAI Youth Development Association amasung ARAPTI LEIKAI Meira Paibi Luk anina JANIMS IMPHAL East ki Department of Public Health Dentistry State Mission Director ADBM Manipur amasung Oja BIMOL AKOIJAM Fan Club Kapunna Silaga Free Dental Camp Amadi ABHA Awareness Program asi pangthokpani program asi MP Dr. Angomcha BIMOL AKOIJAM masalak tunay yengsinki Thouram gi saruk ama OINA MP Dr. Angomcha BIMOL AKOIJAM na uchara ama thakibaga loinana mahay panba uchara kaya amasu miyamda yenthokki loinana Ana laying ba aduda mathautaba hidak langthak singsu lemna yenthokki Health Camp Amadi Abha Awareness Program pangthokpagi matangda ARAPTI LEIKAI Youth Development Association gi President Yumkhaibam BIMOL na hai MP Dr. Angomcha BIMOL AKOIJAM na Parliamenta MP ama OINA WASHAK LOUKHIBA numit adu ngasi chahi ama mapung fabaga mari leinana Dental Camp Amadi Abha Awareness Program ase pangthokpani Camp asida MP masa laktuna yengshin biraba amadi apenba fongdok piramba adu hainingai leitana thagatli hainasu mahakna makhataki Mana Parliament floor ka WASHAK government aduga mari leinana ngasi asi free medical camp den pangthok chabani masi akhoi honorable MP na mafam masida lengbirakna yamna akhoi na tawjari ba thawmsi lengbiramba aduga akhoi na honajari ko sibisu yamna hawai taana yengbiraga lengbikiba akhoi na hainingai leitana thagatsari matungda honorable MP na tawru thabuk thorum khuding makta mapung phaba mai pakpa ina bishnu haidana tagong mapugi mafamda ko sinjela ngeni makke